Manipur Top Channel dugi video amda thagasari ngasi fongbasi fongda November gi tang 13 ta Pandam Lok Sabha gi ningtham mifamda CAB puthokpa yaroi haiduna main pack na Manipur da hayeng ahing dagi total shutdown laothokhre Manipur mai hauringai da CAB amuk pass tawduna lanjaw thoknaba honagano main pack hayeng dagi haugadoriba Lok Sabha gi ningtham mifamda CAB puthokpa yaroi haiduna hayeng November 19 da CAB gi mayokta miyam gi khongjang changsinbaga loinana ahing nungyai dagi November 18 gi numidang wairam pung 3 fawba main pack na Manipur pumbada total shutdown laothokhre Kwakaithel Girls High School la pangthokpa pawgi mifam amada Manipur People Against Citizenship Amendment Bill 2016 main pack ki Convener Yumnamsa Dilip Kumar na paumising na haiki hayeng changsin gadawri ba miyam gi khongjang asida mapung oina khwairamban kaithel da miyam punduna CAB gi mayokta kholaw lawgani khongjang asibu miyam na mapung pana saruk yabiyu loinana tha asigi 18 gi total shutdown manungda sintha leptuna Manipur pumba CAB gi mayokta leminasi numit asida ana ayek mai ising media amadi essential service pumba di komthokani aroibada MLA humpu amadi MP mari magna iramdam kalhaunaba khongjang changsinjaribasingda onsinduna chai thangbagi mahutta central government ta Manipur gi miyam gi apambasi mamut tana khanganba taksinbiyo miyam gi mahut ama oibegi chapchaba thodang launarasi hainasu makha tana phongdore thank you